India Maruba. Security forces Chatakiba Thiba Humbagi Togok Anida Aina Tinkraba Lalholub KCP Taibangan Bagruki Kedar Amayauda Mioy Ani Fari. Drug trafficking ki mayokta Chatakiba drive Amada Mioy Ani heroin gram Nimfu Taret ka Konana Kakching District ki Mafam Amadagi Hagat Bangam Craig. Amadi Association for Democratic Reforms के रिपोर्ट की मतुंग इना अरुणाचल प्रदेश के चीफ मिनिस्टर पेमा खंडुना अवांग नोंगपोक लमदमदा ख्वाइदगी इना खुनबा चीफ मिनिस्टर अमदी मिजोराम की लाल दुहोमाना एसेट ख्वाइदगी नेमना लईबा चीफ मिनिस्टर ओइरी खरुमजरी आइसकॉम न्यूज़ मीटिंग ताबिरी पुमनमकपु नेसिताइरिंग बमने ताराम नोकचरी हौजिक मियाम द पाउ संदोक नपिजरी Security force na Chatakiba tongan ba operation anida ain na thingkraba lalholub KCP Taibangan ba group ki mioi ama yauna mioi ani fare security force ki kangbu amana ngarang Chatakiba thiba humbagi thabakta Imphal East district ki Khongman John 3 da leiba masagi yumdagi KCP Taibangan ba group ki active cadre ama fabangam ki faraba mioi adudi Khedri Mayum Bogendro Singh atopaming Yaifaba amadi Prem Chahi Nimfu Mari Police Tagi Fangba Pao Amagi Matung Inda Mioi Asi Imphal East Amadi Imphal West District ki tongan ba mafam sing da leiba dukan sing amadi miyam dagi san khai dum khai tawbada chena ba misak amani Mioi Asi dagi mobile phone ama amadi Aadhaar card ama fangle hairi Security force ngarang Imphal West District ki New Kaithalmanbi Bazar da Chatakiba atopa operation amadana mioi ama khutlai ga konana fabangam ki faraba mioi adudi Imphal East District ki Sagolmang mamang lekai dagi pukramba Mani Singh chahi kunga mangani mioi asidagi 9mm live round ama yawba magazine ama konana country made pistol ama fangle hairi Manipur Police ki kangbu amana ngarang Kakching District ki Palel Thongwang mada Chatakiba drive amada mioi ani heroin gram Nimfu Taret ka konana faraba mioi ani adudi Technopal District ki More Ward number 3 ki Phaicham Wang Vitna Part 1 dagi Hidayatullah chahi kunga taret amadi More Ward number 5 dagi Muhammad Islamuddin Khan chahi Nimfu ga mangani Makoy anidagi heroin powder gram Nimfu Taret rom yawba sob case ahum amadi auto rickshaw ama fagat le hairi Awang Nongpok State ki Chief Minister Singh na pikhatlakpa affidavit Singh kupna nainaraba matungda Association for Democratic Reforms ADR na thadorakpa report amagi matung inna Arunachal Pradesh ki Chief Minister Pema Khanduna Awang Nongpok State Singi Manungda Kwaidagi ina khunba Chief Minister Oiri report asigi matung inna chahi Nimfu Mari khakta Chief Minister Pema Khandu lupa koti chahumga kuntrani thoyi asset leiba amadi lupa koti chamaga marfugi liabilities leiba mioi amani amaromda masagi chahi Humfu Tarat Humdoi Suraba Mizoram ki Lal Duhomana Awang Nongpok ki Chief Minister Singhi Marakta Asset Amadi Liability Kwaidagi Nemba Chief Minister Oiri Mahag Subnatagi Lupa Koti Mariga Lak Tara Humdoi ki Asset Leiba Amadi Liabilities Oina Lupa Lak Kurmathoi Khakta Mak Leiba Mioi Amani Amadi ADR report asigi matung ina Nagaland ki Chief Minister Nephew Rayo ki Asset na Lupa Koti Nifutaruka Lag Marifutara Manga Assam ki Chief Minister Himanta Biswa Sarma gina Lupa Koti Tara Taret ka Lag Kun Taret Meghalaya ki Chief Minister Conrad K Sangma gina Lupa Koti Tara Mari Tripura ki Chief Minister Manik Saha gina Lupa Koti Tara Humdoiga Lag Marifutara Amadi Sikkim ki Chief Minister Prem Singh Tamang gina Lupa Koti Taruka Lag Humfu Mapani Hairi
Wangwe Assembly Constitution gi manung channa leiba yumnam huidrom awang leikai yumnam huidrom khunyai leikai amadi thiam leisang khong leikai hairiba leikai ahum asigi NFSA gi card holder sing cheng kezi suna pibidre haina ngasi yumnam huidrom community holder wakat mifam chathakre mifam asida saruk yakiba card holder sagol sem ongbi ibe chana fongdorakpada NFSA gi card holder paiba leikai ahum asigi card holder singi member mayam punsillaba matungda NFSA gi cheng kezi manga pigadaba adubu cheng yeliba ejena cheng kezi mari khak piduna miyam gi chakthung matpi bagi mayokta khongjang asi changsinbani phangpham thokpa cheng kezi suna pibidaba haibasi miyam gi chakthung matpaga chapmane Fangfam thokpa cheng kezi suna pibiyu cheng kezi suna pibidaba asi yabangam loinana cheng suna pidriba fauba NFSA na piriba cheng asi lawzakhiroi cheng suna pibidriba asi athuba matamda yengsinbiyu hairaduna lengaki pukning chingsinki Wakhalon manaba apunba Wama Kanglai Pakna Paring Naina Chatarakpa Miyamgi Luching Purel Chingsubam Oza Akabagi Photo Thetpagi Khongjang Imphal East Amadi Imphal West Puna School Taramatoida Wamagi President Moirangthem Naukhombana Luching Duna Changsin Kre Ngarang Changsin Kiba Khongjang Aduda Imphal West Ki Kindergarten Montessori Higher Secondary School Pari Imam Sindam Shang JZ Montessori School Comprehensive School, Heritage Convent, Alpha VCI Memorial Academy, Amadi Imphal Iski Royal Academy of Science, Amadi Heli English School da Oza Akabagi photo kutsinaki. Khongjang asigi manung chana Board of Secondary Education Manipur Bosem gi office tasu Oza Akabagi photo kutsinaki. Ngarangi khongjang aduda Bosem gi Secretary Jetilan Sarmana wamagi ko Khongjang bu sawgatladuna sel gi mateng changna pangbirakkhibagidama wamana hainingai leitana thagatwa fongdorakli loinana school khudingmak nasu wamagi khongjangda angam sel gi mateng pangbirakkhibagidama thagatwa fongdorakli amadi wamana chahi khudingi pangthoktuna lakpa Manipuri lolna India gi nipan suba sadulda Chan Kiba Tauramgi Manung Chana Lamdam Sigi Ayiba Ayibising na Masana Izaba Mamangda Amukta Ikidriba Sairengi Atoy Ahen Changdam Naba Ama Pangthokiba Dugimak Makok Matang Tarabasing Lakliba August Ki Tang Kuntareta Lauktok Lagani Hari Kaurure Ekoina Mahausa Larem Bibu Haiba Hiramda Pangthokiba Saireng Changdam Naba Adugi Ahanba Anisuba Amadi ahum suba mana oina mathang sitna lupa lising ahum lising ani amadi lishing amaga loinana sakhangche amadi lengyan fisu khudol tamgani hairi loinana consolation prize ki oina mioi taret amasu khangatuna lupa changa ga konana sakhangche amadi lengyan su khudol tamgani haina wamana khanghalakli Ngasi Library and Information Center Sorada Jamiat Ulama Manipur gi Kakching District ki oiba mifam ama famduna district asigi oina thaupugadabasing khankre mifam aduda Jamiat Ulama Manipur gi President Alhaz Hazrat Maulana Sheikh Ahmad Kasmi Jamiat Ulama Manipur gi General Secretary Alhaz Hazrat Maulana Mufti Safiwala Kasmi Amadi Jamiat Ulama Manipur ki Vice President Alhaz Hazrat Maulana Abdul Haki Kasmi Shu Sarukyaki Nasigi mifam aduna khankiba Jamiat Ulama Manipur Kakching District ki Thaupu Basing adudi President Oina Mufti Abdul Mazid Sora General Secretary Oina ML Julfikar Alam Sikh Amadi Treasurer Oina Maulana Nurul Haki Amadi Vice President Amadi Ate Executive Kaya Khanki Losilakpada Maruba Pau Amuhana Pizadi
Security forces चथखिबा थीबा हुंबगी थौदोग अनीदा आइना थिंख्रबा लालहौलुब KCP ताइबंगानबगी ग्रुप की क्यादा अमा यावना मियोय अनि फारे ड्रग ट्रैफिकिंग की मायोंगता चथखिबा ड्राइव अमदा मियोय अनि हेरोइन ग्राम 93 का कोनाना कक्चिंग डिस्ट्रिक्ट की मफम अमदगी फागतपा ngamkhre एसोसिएशन फॉर डेमोक्रेटिक रिफॉर्म्स के रिपोर्ट की मतुंग इना अरुणाचल प्रदेश की चीफ मिनिस्टर पेमा खंडुना अवांग नोंगपोक लमदमदा ख्वाइदगी इनाक खुनबा चीफ मिनिस्टर अमदी मिजोराम की लाल दुहोमाना एसेट ख्वाइदगी नेमना लेबा चीफ मिनिस्टर ओइरी पुंजा से फावगे ISCOM न्यूज़ ने संदोक चबा पाव मतंग असद लोइजरे पिरेंग ताबिरिबु पुमनमुपु अमुक कहना खुरुमजरी।